Sigi nung sing se ko hadi natural yellow sapphire ko natural yellow sapphire kaino ne hadi dum rati manga dagi hawraga dum leigani ko available loina ma oigani ko ado kaino gi akhoi gi lukam lerer ki kaino da dum chatlaga dum lobi ba yagani sigi pot mayam se ko hadi yellow sapphire sum sining ba khoning ba natraga hadi kaino to ba leraga di ko ado price dum yamna reasonable oigani ko kitang kitang di khena gani ko hadi ngasai gi nung sigi matungina hai tar ko rati da ngasai gi samna habda amana lishing ama pi na khalase adagi amana lishing am changwa admaina ko hadi kitang quality gi matung ina admaina khara lei ko do yam ka hena tangbu khotpadi oide ko aduga khwaidi keno to bomna hadi loina mak test tawraga hadi certificate ko loina na noina available oigani ko adu laga dum yengba yagani ko sigi pot myam se sida ga petang utsu utke ko hadi yellow se kitang light oibasu yawe kitang dark oibasu yawe ko adugi matung ina khara keno to boko light oibasna kitang amu hongba aduga kitang khara yakshan basna kitang lupa chahum chamri muke difference ta kaida dumaina lakani ko sida leire yellow sapphire gi anupa stock mayam ma ko